Salai Story Channel gi mahut sinjaraga mayam pumnamakpu thoibi kaisamna taramna oksabaga loinana ikokno na khurumjari. Ngasi su mayam gi damakta channel asina yamna nungairaba matamgi wari ama puduna lakjari. Wari asigi mamingna awunpot puthokpa ngamdabi ningol aduga wari asibu ibirakpana athauba mitai. Haujik mayam gi maphamda wari asi khudol tamjagi mayam puna taminarasi. Lingzilei sahi kuntra sugadaba thakrada ngairi. Lingzilei gi mabung ahumlei lingzilei wakhal tabi lei sabini. Mahaki manaw nupi ama leirambadudi thingaw leingau mayum pankre. Aduga mabung singnasu mayum ngana pale haidna inthokre. Adubu lingzilei di haujik phawu mayum panba ngamdana leiri. Laikai gi miyoi singna lingzilei bu leisabi aribi haina laknabibana mahak yum panba phanglaroidra haibagi akibasu phawri. Aduga mabung singnasu magi karisu wabi ubiramde. Lingzilei yum panba kibana maga khangna sanaba nupa phanama singyable kainaba. Nongma lingzilei do mamanabi thoibiga phamli thoibina. Ai Sunita matamgi satnabigi tung inabu hotnabada tasengna yum panba kiremi. Isana sunungtuna sel tanjaraga isagi hotnajaba natana haujik kanamtagi mateng phangdong natre. Lingzilei na Ida kari surga sil tantuna isagi unpot langnaba sil tumsingani. Apangwa sil kharana angama pot leisinjaba. Sinatradi aikhoigi atupa pambai leidre ida haujikti. Ida nangidi ibung ahum leiri. Tangai phatra matamda nangidamak soidana mateng panglakani. Ado aigidi kana leiri. Aigi kanasu leiti. Asonmi imasibu konduna aina Pi khra saduna hingminana bu hotnari. Basidi yu thakduna ikhoibu otlibasini. Thoibido muluk tharaga. Pi saba ngangta ngaidana pi su hanagum lawbi laktre. Haujikti leisabi maw ayamba senthok lambi leinadadana pi sabda loina mayon sinarakli. Aduna pi gi mamalsu yam handari ta. Aikhoi haujik atopa kari thabak suraga ahenba sel tangani. Isagi hunpot lepkani. Pi sabasina oigadawribra. Thoibi yumsi palagum sira. Lingzel ningol aikhoidi yum pandaba sungya yarui. Hayingwai ahal oiraga kanana aikhoibu thakbigani senabigani yengsinbigani. Ningol aikhoigidi ipamda mafam leifam leiti mafam sida yum palabasu Ningoldi mapamda mama mapa leitaba numita mapam lamdamda ningol aikhoigi matam loire hainaribani. Aduga aikhoisu ima ipa leitrabadi ipamda chatningba phawdi hainaribani. Thoibi wakhal siam khanjilladi hingbasi kireiko ningol aikhoise yamna toliko ipam lamdamse aikhoige singma yumna lamdreko. Lingzilei ga thoibiga phamlingai legaigi leisabi masa khara lambida lai. Leisabi masa amana ise thoibi kai wari sari no yum panbagi wari sari ro ado noini se khumutho eko khuninga do musuk mureba nupa phangaroi noyani. Thoibi na he inakta leiba nungdum mamana pop lang thomak jingai dania thuna chatloro noi. Ichia noi aribi singse Noi ma'am leidana ne aikoi se yum panba yada leiri. Imanabi masa singdi leisabi loina phakrabani khumuthokpiani. Thoibina noi su napi set paitabi kakha mayam ama yum panna daine ha nangsu pan ko yadro. Thoibina leisabi masada thomge haidana nungdum mama tap launa paikhatli. Leisabi masa singdu senkhri Lingzilei gi yumdani. Lingzilei gi mabung yaimaga dombagadu mayum nganna pali. Mabung ahal di pandri. Kumu phawba tekre Lingzilei gi mabung ahal do. Masu nupi phangnaba thabak kana suri sel tali masagi maranai tawri. Lingzilei gi mapasu thabak suba nomba kali haragasu ahal duna sel tandana kayambu taluni. Mama sungai. Thongal da singju khra suraga yonbaduna nongmagi lupa kaya sitkani. Nongma Lingzilei gi mama do thongal da singju pot phamli. Aduga Mapa kunzado rikso thauraga halakpagi magi nupi thambalgi manakta phamlingai legaigi nupi emasu singju leiba sanglai. Isia
ꯁꯤꯡꯖꯨꯗꯣ ꯂꯨꯄꯥ 10ꯒꯤ ꯄꯤꯔꯛꯑꯣ. ꯂꯨꯄꯥ 10ꯒꯤ ꯁꯤꯡꯖꯨꯁꯦ ꯇꯝꯐꯝꯗꯤ ꯈꯪꯗ꯭ꯔꯕꯅꯤ ꯑꯩꯁꯦ. ꯀꯨꯟꯖꯅ ꯌꯦꯡꯉ ꯄꯤꯈ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯃꯃꯥ. ꯃꯥꯕꯣꯛ ꯁꯦꯜ ꯄꯥꯏꯗ ꯇꯧꯔꯤꯅꯤ ꯈꯤꯇꯪ ꯂꯩꯔꯤꯁꯤ. ꯕꯦꯝꯃ ꯌꯣꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯁꯣꯠꯄꯅ ꯍꯦꯜꯂꯤꯗ. ꯅꯣꯡꯃꯒꯤ ꯂꯨꯄꯥ 100 ꯐꯥꯅ ꯁꯦꯟꯗꯣꯡ ꯐꯪꯕ ꯅꯠꯇꯦꯅꯦ ꯇꯧꯔꯤꯁꯦ. ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯥ ꯍꯣꯇꯦꯜ ꯑꯃ ꯐꯝꯃꯣꯗꯅ ꯃꯥꯕꯣꯛ. ꯃꯃꯥ ꯆꯥ ꯍꯣꯇꯦꯜ ꯑꯃ ꯐꯝꯁꯤꯔꯥ? ꯑꯩꯁꯨ ꯔꯤꯛꯁꯣ ꯊꯧꯕꯁꯤ ꯋꯥꯔꯦꯅꯦ, ꯑꯣꯠꯄ ꯉꯝꯗ꯭ꯔꯦꯅꯦ. ꯏꯄꯜ, ꯅꯆꯥ ꯅꯃꯧ ꯂꯥꯛꯇꯧ ꯋꯥꯠꯂꯤꯌꯦ, ꯁꯣꯜꯍꯟꯕ ꯌꯥꯗꯦꯀꯣ. ꯅꯆꯥꯅꯨꯄꯤꯁꯨ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ. ꯊꯝꯕꯥꯜꯅ ꯑꯩꯈꯣꯏꯅ ꯉꯝꯗꯕꯒꯤ ꯋꯥꯗꯅꯤ, ꯃꯥꯗꯤ ꯌꯨꯝ ꯄꯥꯅꯤꯡꯂ ꯄꯣꯠꯅꯤꯗ ꯄꯥꯛꯄꯤ. ꯃꯥꯕꯣꯛ ꯆꯍꯤ ꯌꯥꯝ ꯍꯥꯏꯔꯝꯂꯅꯤꯌꯦ. ꯅꯨꯄꯤꯅ ꯆꯍꯤ ꯍꯦꯟꯈ꯭ꯔꯗꯤ ꯄꯨꯔꯥ ꯕꯦꯔꯥ ꯑꯃꯅꯤ ꯃꯥꯕꯣꯛ. ꯀꯥꯏꯗꯒꯤ ꯁꯦꯜꯅ ꯂꯨꯍꯣꯡꯕꯤꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯕꯨ ꯄꯥꯛꯄꯤ. ꯅꯥꯄꯜ ꯍꯥꯏꯔ ꯔꯤꯛꯁꯣ ꯊꯧꯔꯤꯅꯦꯅ ꯅꯣꯡꯃꯩ ꯂꯨꯄꯥ 100 ꯆꯅꯤꯁꯤꯅ ꯀꯩꯗꯧꯔꯨꯗꯣꯏꯅꯣ? ꯃꯥꯕꯣꯛ ꯑꯗꯨ ꯌꯥꯔꯣꯏꯌꯦ. ꯃꯤꯒꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ. ꯑꯩꯈꯣꯏꯅ ꯉꯝꯂꯣꯏꯗꯅ ꯑꯉꯥꯡꯗꯣ ꯌꯨꯝ ꯄꯥꯜꯍꯟꯗꯕꯤ ꯑꯗꯨꯝ ꯊꯝꯃꯗ꯭ꯔꯣ? ꯀꯨꯟꯖꯗꯨ ꯋꯥ ꯉꯥꯡꯗꯦ ꯊꯝꯕꯥꯜꯅ. ꯉꯝꯗꯗꯤ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯕꯦꯝꯃ? ꯃꯕꯨꯡ ꯑꯍꯜꯁꯤꯐꯥꯎ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ. ꯅꯨꯄꯤꯗꯨ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔ ꯃꯥꯜꯂꯤ ꯂꯨꯄꯥ 10ꯗꯨ ꯊꯥꯗꯔꯒ. ꯃꯥꯕꯣꯛ ꯁꯤꯡꯖꯨꯗ ꯑꯩ ꯇꯣꯠꯆꯔꯨꯔꯒꯦ. ꯇꯨ ꯂꯨꯄꯥ 10 ꯁꯤꯗ ꯂꯩꯔꯦ. ꯀꯨꯟꯖꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯂꯒ ꯁꯤꯡꯖꯨꯒꯤ ꯂꯨꯛꯃꯥꯏꯗ ꯌꯦꯡꯂꯒ ꯐꯝꯂꯤ. ꯅꯣꯡꯃ ꯊꯣꯏꯕꯤꯗꯨ ꯂꯤꯡꯖꯦꯜꯂꯩꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯑꯃꯒ ꯊꯣꯏꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯋꯥꯔꯤ ꯁꯥꯔꯤ. ꯊꯣꯏꯕꯤꯅ ꯇꯥꯅꯤꯡꯊꯧ, ꯁ꯭ꯋꯥꯏꯗ ꯐꯖꯗ꯭ꯔꯦ, ꯆꯠꯅ ꯋꯥꯔꯤ ꯁꯥꯁꯤ. ꯃꯥꯕꯨ ꯆꯦꯟꯕ ꯇꯜꯂꯦ ꯍꯥꯏꯔꯣ ꯊꯣꯏꯕꯤ? ꯇꯥꯅꯤꯡꯊꯧ, ꯃꯣꯏ ꯏꯃꯨꯡ ꯌꯥꯝ ꯋꯥꯕꯅꯤ. ꯃꯕꯨꯡ 3 ꯂꯩꯔꯤꯗꯣ ꯂꯤꯡꯖꯦꯜꯂꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯗꯕꯅꯤ. ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯌꯨꯝ ꯄꯥꯟꯕ ꯀꯤꯔꯤꯁꯤ ꯇꯥꯅꯤꯡꯊꯧ. ꯅꯤꯡꯊꯧꯗ ꯇꯨꯃꯤꯟꯅ ꯆꯠꯂꯤ. ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯇꯥꯅꯤꯡꯊꯧ, ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯗꯤ? ꯑꯩ ꯇꯥꯔꯤꯌꯦ ꯊꯣꯏꯕꯤ. ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯗꯤ ꯄꯥꯡꯗꯧꯕ. ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ, ꯌꯨꯝ ꯄꯥꯟꯅꯕ ꯁꯨꯔꯤꯁꯤꯅꯤ ꯊꯣꯏꯕꯤ. ꯃꯥꯅ ꯑꯩꯒꯤꯗ ꯀꯔꯤꯁꯨ ꯄꯨꯔꯛꯎ ꯍꯥꯏꯗꯧ ꯅꯠꯇꯦ ꯊꯣꯏꯕꯤ. ꯑꯗꯣ ꯌꯨꯝꯗꯗꯤ ꯃꯧꯁꯤ ꯃꯊꯧ ꯌꯥꯝ ꯇꯥꯔꯤ ꯊꯣꯏꯕꯤ. ꯇꯥꯅꯤꯡꯊꯧ, ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯄꯣꯠꯆꯩ ꯈꯔ ꯄꯨꯔꯛꯂꯒ ꯌꯥꯔꯗꯤ ꯐꯩꯗꯣ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯁꯨ ꯃꯇꯨꯡ ꯏꯟꯗꯕ ꯌꯥꯗꯦ. ꯑꯎꯟꯄꯣꯠ ꯈꯛꯇ ꯅꯠꯇꯅ ꯂꯨꯍꯣꯡꯕ ꯐꯥꯎ ꯈꯤꯇꯪ ꯊꯤꯅ ꯍꯣꯡꯕꯗ ꯏꯖꯠ ꯌꯣꯟꯕ ꯃꯈꯩ ꯍꯨꯟꯗꯅ ꯉꯥꯡꯅꯕꯤꯗꯣꯏꯅꯤ. ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝ ꯅꯣꯏꯅꯅꯦ ꯉꯥꯡꯅꯒꯗꯧꯔꯤꯁꯤ. ꯁꯨꯃꯥꯡꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯤꯖꯪ ꯈꯟꯗꯦ, ꯎꯈꯣꯡ ꯎꯏ, ꯋꯥ ꯎꯏ, ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯅꯗꯣꯏꯒꯤ. ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯇꯥꯅꯤꯡꯊꯧ. ꯅꯨꯄꯥ ꯅꯣꯏꯗꯤ ꯐꯩ, ꯀꯔꯤꯝ ꯀꯥꯏꯗꯦ. ꯁꯦꯜ ꯆꯪꯅꯤꯡꯉꯥꯏ ꯂꯩꯇꯦꯕ. ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯆꯠꯅꯕꯤꯒꯤ ꯂꯝꯆꯦꯜꯁꯤꯗ ꯌꯥꯎꯗꯕ ꯌꯥꯗꯦ. ꯀꯦꯕꯒꯤ, ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯅꯦꯛꯄꯒꯤ, ꯀꯦꯅꯕ ꯅꯦꯛꯄꯒꯤ, ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ. ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯦꯛ ꯀꯛꯄ, ꯈꯨꯗꯣꯞ ꯁꯤꯕꯅ ꯑꯃꯨꯛ ꯆꯠꯅꯔꯛꯏꯁꯤꯅꯤ. ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯐꯖꯅꯕ ꯀꯦꯛ ꯀꯛꯐꯝ ꯃꯅꯤꯡꯗ ꯐꯖꯕ ꯐꯤꯖꯪ ꯈꯟꯕ, ꯃꯩ ꯐꯖꯕ ꯊꯥꯟꯕ, ꯆꯥꯅꯕ ꯐꯖꯕ, ꯐꯝꯐꯝ ꯐꯖꯕ. ꯅꯨꯄꯤꯗ ꯊꯥꯡꯒꯠꯂꯤꯕ ꯆꯠꯅꯕꯤꯒꯤ ꯄꯣꯠꯂꯨꯝ ꯃꯌꯥꯝꯁꯦ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯇꯥꯅꯤꯡꯊꯧ. ꯁꯤꯗ ꯈꯟꯕꯗꯅꯦ, ꯃꯌꯥꯝꯗ ꯎꯔꯒꯅꯦ, ꯑꯩꯈꯣꯏꯒꯨꯝꯕ ꯋꯥꯈꯜ ꯇꯥꯕꯤ ꯂꯩꯁꯥꯕꯤ ꯀꯌꯥ ꯌꯨꯝ ꯄꯥꯟꯕ ꯉꯝꯂꯛꯇ꯭ꯔꯤꯕꯁꯦ ꯀꯤꯗꯅ ꯇꯥꯅꯤꯡꯊꯧ. ꯑꯗꯨꯒꯤꯅꯤ. ꯅꯤꯡꯊꯧꯅ ꯇꯞꯅ ꯃꯗꯨꯗꯤ ꯅꯨꯄꯤ ꯅꯣꯏꯅ ꯍꯧꯗꯣꯔꯛꯄꯅꯤ ꯊꯣꯏꯕꯤ. ꯇꯥꯅꯤꯡꯊꯧꯒꯤ ꯄꯥꯎꯈꯨꯝꯗꯣ ꯁꯣꯏꯔꯦ. ꯏꯅꯥꯈꯨꯟꯕꯁꯤꯡꯅ ꯍꯧꯗꯣꯛꯄꯅꯤ ꯍꯥꯏꯌꯨ. ꯅꯨꯄꯤ ꯃꯌꯨꯝ ꯂꯤꯡꯅ ꯂꯨꯍꯣꯡꯂꯕꯅꯤꯅ ꯑꯃꯨꯛ ꯅꯨꯄꯥ ꯃꯌꯨꯝꯒꯤꯁꯨ ꯌꯨꯝ ꯊꯤꯔꯁꯨ ꯐꯤꯖꯪ ꯁꯨꯃꯥꯡꯗꯤ ꯐꯖꯍꯟꯗ ꯌꯥꯔꯣꯏ. ꯕꯣꯔ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯐꯝꯐꯝ, ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯐꯖꯕ ꯊꯥꯔꯛꯇꯕ ꯌꯥꯔꯣꯏ. ꯁꯤꯒꯤꯔꯣ ꯂꯤꯡꯖꯦꯜꯂꯩꯅ ꯌꯨꯝ ꯄꯥꯟꯕ ꯀꯤꯔꯤꯁꯦ ꯊꯣꯏꯕꯤ? ꯍꯣꯏ ꯇꯥꯅꯤꯡꯊꯧ, ꯃꯥ ꯈꯛ ꯅꯠꯇꯦ ꯀꯤꯔꯤꯁꯤ, ꯑꯩꯁꯨꯅꯦ ꯀꯤꯔꯤꯁꯤ. ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯃꯤꯅ ꯇꯥꯖꯣꯞ ꯂꯨꯍꯣꯡꯕꯁꯨ ꯄꯥꯝꯗꯦ. ꯇꯥꯅꯤꯡꯊꯧ, ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ. ꯑꯎꯟꯄꯣꯠ ꯂꯤꯡꯅ ꯄꯨꯅꯤꯡꯉꯤ. ꯑꯁꯨꯛ ꯌꯥꯝꯅ ꯂꯤꯔꯒ ꯑꯎꯟꯄꯣꯠꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯅꯒꯗꯕ. ꯏꯟꯈꯠꯂꯛꯄꯗ ꯊꯤꯡꯉꯥꯎ ꯂꯩꯉꯥꯎ ꯌꯨꯝ ꯄꯥꯜꯍꯧꯕꯁꯨ ꯄꯥꯜꯍꯧꯗ. ꯋꯥꯈꯜ ꯇꯥꯔꯤꯅꯦꯅ ꯌꯨꯝ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯅꯨꯡꯁꯤꯔꯤꯅꯦꯅ ꯌꯨꯝ ꯁꯪꯂꯤꯉꯩ. ꯑꯗꯨꯒꯤꯗꯤ ꯆꯞ ꯃꯥꯟꯅꯩꯗ ꯊꯣꯏꯕꯤ. ꯋꯥꯈꯜ ꯇꯥꯔꯤꯉꯩ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯅ ꯌꯨꯝ ꯄꯥꯟꯕ ꯀꯤꯔꯤꯉꯩ. ꯍꯧꯖꯤꯛꯇꯤ ꯃꯥꯏꯁꯨ ꯀꯨꯔꯣꯟ ꯍꯨꯕ ꯂꯣꯏꯔ ꯃꯥꯜꯂꯦ. ꯐꯨꯔꯤ ꯈꯣꯠꯄꯁꯨ ꯁꯔꯨ ꯊꯦꯡꯉꯤ. ꯑꯗꯨ ꯊꯣꯏꯕꯤ, ꯃꯤꯒꯤ ꯃꯇꯧ ꯇꯝꯂꯒ ꯌꯨꯝ ꯄꯥꯟꯗ ꯌꯥꯗꯦ, ꯂꯨꯍꯣꯡꯗ ꯌꯥꯗꯦ ꯂꯩꯇꯦꯗ ꯊꯣꯏꯕꯤ. ꯃꯗꯨ ꯌꯥꯝꯅ ꯂꯥꯜꯂꯤ. ꯃꯤꯒꯤ ꯃꯇꯧ ꯇꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯩꯈꯣꯏ ꯌꯨꯝ ꯑꯃꯇ ꯄꯥꯜꯂꯔꯣꯏꯁꯤ ꯍꯥꯏꯔꯣ? ꯇꯥꯅꯤꯡꯊꯧ, ꯃꯇꯧ ꯇꯝꯗ ꯌꯥꯔꯛꯇꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯉꯝꯂꯛꯇ꯭ꯔꯤꯁꯤ.
ꯅꯤꯡꯊꯧꯗꯨ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯑꯁ ꯋꯥꯍꯪ ꯆꯥꯝꯃꯒꯤ ꯄꯥꯈꯨꯝꯕꯨ ꯄꯥꯈꯨꯝ ꯑꯃꯈꯛꯇ ꯑꯗꯨꯝ ꯈꯨꯝꯃꯒ ꯂꯩꯔꯗꯅ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯗꯤ ꯏꯕꯦꯝꯃ ꯑꯩ ꯊꯥ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯤꯡꯖꯦꯂꯩꯅ ꯊꯣꯏꯕꯤꯗꯒꯤ ꯇꯥꯔꯝꯃꯤ ꯂꯤꯡꯖꯦꯂꯩꯗꯨ ꯄꯥꯞ ꯆꯦꯜꯂꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯇꯥꯡꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯐꯪꯖꯕ ꯅꯤꯡꯊꯧꯁꯨ ꯅꯨꯄꯤ ꯊꯤꯈꯤꯕꯗꯨꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯀꯞꯇꯨꯅ ꯂꯦꯜꯂꯝꯃꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯅꯠꯇꯅ ꯀꯔꯤ ꯄꯥꯝꯕꯩ ꯂꯩ ꯃꯗꯨ ꯁꯣꯟꯕ ꯂꯥꯏꯔꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯨꯕꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯖꯔꯝꯗꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯀꯨꯟꯖꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯔꯤꯕ ꯈꯨꯃꯨ ꯇꯦꯛꯄꯗꯨ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯕꯦꯝꯃ ꯍꯣꯔꯦꯟꯗꯤ ꯌꯦꯟ ꯊꯣꯡꯁꯤꯔꯥ ꯂꯤꯡꯖꯦꯂꯩꯗꯨ ꯈꯨꯝꯗꯦ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯀꯥꯡꯈꯜ ꯃꯊꯛꯇ ꯌꯦꯡꯂꯤ ꯃꯄꯤꯁꯨ ꯁꯤꯟꯊꯔꯤ ꯃꯕꯨꯡ ꯑꯍꯜꯅ ꯇꯞꯅ ꯑꯃꯨꯛ ꯏꯕꯦꯝꯃ ꯅꯪꯅ ꯅꯨꯄꯥ ꯀꯥꯏꯅꯔꯤꯁꯤ ꯍꯟꯗꯛꯀꯤꯁꯤꯒ ꯀꯌꯥꯗꯤ ꯁꯨꯔꯦ ꯂꯤꯡꯖꯦꯂꯩꯗꯨ ꯃꯕꯨꯡꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯐꯤ ꯁꯥꯐꯝ ꯐꯤꯁꯥꯀꯣꯜꯗꯨꯗ ꯐꯝꯂꯒ ꯂꯪ ꯑꯇꯠꯄ ꯁꯝꯒꯦ ꯇꯧꯔꯤ ꯃꯪꯒꯣꯜꯗ ꯃꯄꯥ ꯀꯨꯟꯖꯗꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯔꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯀꯨꯟꯖꯗꯨ ꯁꯨꯃꯥꯡꯗ ꯆꯀꯥ ꯄꯣꯈꯥꯏꯔꯒ ꯈꯥꯝꯂꯤꯕ ꯔꯤꯛꯁꯣ ꯆꯀꯥꯗꯨꯗ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯈꯨꯃꯨ ꯊꯣꯛꯄꯁꯤꯅ ꯑꯃꯨꯛ ꯑꯉꯥꯡꯁꯤ ꯇꯧꯔꯨꯔꯤꯁꯤꯅ ꯕꯦꯝꯃ ꯑꯩꯒꯤ ꯔꯤꯛꯁꯣ ꯆꯀꯥꯁꯤ ꯅꯥꯝꯃ ꯄꯣꯈꯥꯏꯔꯦꯅꯦ ꯂꯤꯡꯖꯦꯂꯩꯗꯨ ꯐꯤꯁꯥꯀꯣꯟꯗ ꯐꯝꯅ ꯐꯝꯅ ꯃꯃꯥꯏꯗꯨ ꯄꯥꯛꯊꯔꯒ ꯃꯃꯤꯠꯇꯨ ꯂꯪꯗ ꯌꯦꯡꯅ ꯑꯗꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯇꯤꯞꯁꯤ ꯐꯣꯠꯅꯅꯕ ꯂꯨꯄꯥ 10 ꯀꯨꯟꯅ ꯂꯩꯒꯗ꯭ꯔꯥ ꯍꯪꯒꯦ ꯇꯧꯕꯅꯤꯗ ꯂꯤꯡꯖꯦꯂꯩꯗꯨ ꯂꯪꯗꯨ ꯁꯝꯅ ꯁꯝꯅ ꯃꯄꯤ ꯑꯃꯨꯛ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯂꯤꯡꯖꯦꯂꯩꯗꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯗꯕꯤ ꯐꯅꯦꯛ ꯃꯁꯤꯗꯨ ꯀꯤꯁꯤ ꯊꯣꯛꯂꯒ ꯂꯨꯄꯥ 10ꯁꯤꯅ ꯐꯣꯠꯂꯨꯔꯣꯁꯤ ꯃꯕꯨꯡꯗꯨ ꯏꯃꯨꯡꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯑꯍꯜ ꯅꯣꯏꯅ ꯍꯣꯠꯅꯕꯤꯔꯝꯂꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯔꯛꯇ ꯃꯤ ꯑꯣꯏꯅꯕ ꯑꯃꯈꯛ ꯁꯦꯝꯕꯤꯔꯝꯃꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯋꯥꯔꯝꯃꯣꯏꯀꯣ ꯕꯥꯖꯤ ꯃꯄꯥ ꯀꯨꯟꯖꯗꯨ ꯈꯨꯝꯗꯦ ꯂꯤꯡꯖꯦꯂꯩꯅ ꯅꯣꯏꯅ ꯊꯕꯛ ꯇꯧꯔꯁꯨ ꯇꯧꯗ꯭ꯔꯁꯨ ꯍꯥꯃꯨ ꯍꯥꯃꯨ ꯑꯗꯨꯝ ꯇꯥꯗꯣꯛ ꯂꯩ ꯅꯣꯏꯅ ꯃꯤ ꯑꯣꯏꯈ꯭ꯔꯒ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯐꯪꯂꯦ ꯇꯣꯂꯣꯞ ꯆꯥꯔꯦ ꯁꯦꯜ ꯊꯣꯛꯑꯦ ꯍꯥꯏꯔꯁꯨ ꯅꯌꯨꯝ ꯄꯥꯜꯂꯒ ꯅꯇꯨꯒꯤ ꯍꯣꯠꯅꯈꯤꯗꯧ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯍꯣꯠꯅꯗꯣꯏꯕꯩꯗꯤ ꯑꯩꯗꯤ ꯅꯣꯏ ꯂꯣꯏꯅꯃꯛꯀꯤ ꯃꯇꯦꯡ ꯄꯥꯡꯉꯤꯅ ꯌꯥꯔꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯕꯗ ꯅꯇꯨ ꯊꯤꯗꯕ ꯅꯪꯅ ꯅꯇꯣꯝ ꯆꯥꯕ ꯄꯥꯝꯕꯒꯤ ꯀꯥꯗ ꯊꯥꯡꯖꯤꯜꯂꯒ ꯆꯥꯕ ꯅꯪꯅꯁꯨ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯥꯏꯅ ꯅꯪꯕꯨ ꯅꯁꯥꯒꯤ ꯅꯔꯅꯥꯏ ꯁꯦꯜ ꯇꯥꯜꯂꯤ ꯃꯌꯥꯝꯗꯣ ꯅꯣꯡꯃꯇ ꯏꯃꯨꯡꯗ ꯏꯟꯁꯥꯡ ꯆꯔꯥ ꯑꯃ ꯂꯩꯔꯛ ꯄꯨꯁꯤꯜꯂꯛꯈ꯭ꯔꯕꯣ ꯇꯥꯖꯧꯕ ꯏꯃꯥꯅ ꯁꯤꯡꯖꯨ ꯌꯣꯜꯂꯤꯁꯦ ꯀꯣꯕꯤ ꯑꯃꯠꯇꯐꯥꯎ ꯂꯩꯔꯒ ꯄꯤꯕꯤꯈ꯭ꯔꯕꯣ ꯇꯩꯍꯩꯒ ꯇꯥꯇꯣꯟꯒꯅ ꯇꯣꯡꯉꯅ ꯆꯥꯈꯤꯕꯗꯒꯤ ꯊꯕꯛ ꯃꯐꯝꯗ ꯃꯇꯨ ꯃꯆꯥꯁꯤꯡ ꯄꯨꯔꯒ ꯂꯩꯈꯤꯕꯗꯒꯤ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯉꯥꯔꯤ ꯉꯇꯥꯏ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯑꯩꯅ ꯉꯥꯛꯇ ꯅꯠꯇ꯭ꯔ ꯄꯨꯔꯛꯏꯁꯦ ꯅꯪꯅ ꯅꯔꯅꯥꯏꯗ ꯇꯧꯔꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯂꯩꯁꯥꯕꯤ ꯑꯃꯅꯦꯅ ꯊꯥ ꯑꯃꯗ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯄ ꯐꯪꯕ꯭ꯔꯣ ꯑꯩ ꯁꯦꯟꯗꯜ 2 ꯁꯨꯅ ꯇꯣꯡꯕ ꯐꯪꯕ꯭ꯔꯕ ꯑꯩꯕꯣ ꯏꯁꯥꯒꯤ ꯈꯜꯍꯧꯗꯕꯒꯤꯅꯤ ꯉꯁꯤ ꯑꯩꯅ ꯋꯥꯍꯧꯔꯤꯁꯦ ꯁꯨꯃꯥꯡꯒꯤ ꯑꯋꯥꯡꯂꯣꯝ ꯊꯪꯕꯒꯤ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯃꯈꯥꯔꯣꯝꯗ ꯐꯥꯠꯄ ꯊꯣꯡꯅꯥꯎ ꯑꯃ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯀꯨꯟꯖꯗꯨ ꯈꯨꯖꯥꯏꯗꯨ ꯄꯥꯏꯔꯒ ꯊꯣꯡꯅꯥꯎꯔꯣꯝꯗ ꯇꯞꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯊꯣꯡꯅꯥꯎ ꯃꯅꯨꯡꯗꯒꯤ ꯃꯧ ꯑꯇꯣꯝꯕꯤ ꯅꯧꯊꯕꯤꯅ ꯑꯁꯤꯅ ꯅꯨꯄꯥ ꯑꯃꯨꯛ ꯀꯥꯏꯅꯔꯖꯥꯠꯂ ꯑꯃꯨꯛ ꯈꯣꯡꯉꯛꯏꯁꯤꯅ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯔꯒ ꯆꯠꯈꯤꯕ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ ꯉꯁꯤ ꯀ꯭ꯋꯥꯇꯔꯗꯒꯤ ꯍꯜꯂꯛꯇ ꯉꯥꯏꯔꯤꯁꯦ ꯐꯃꯨꯡꯗꯒꯤ ꯇꯣꯟꯗꯣꯟꯅ ꯑꯔꯤꯕꯤꯁꯤꯡꯒꯤ ꯇꯥꯏꯅꯐꯝꯗꯤ ꯃꯃꯥ ꯃꯄꯥꯗ ꯉꯥꯛꯇꯅꯤ ꯇꯥꯏꯅꯁꯅꯨ ꯇꯥꯔꯨꯅꯨ ꯑꯎꯟꯄꯣꯠ ꯅꯟꯁꯤꯜꯂꯛꯀꯅꯤ ꯑꯗꯣ ꯃꯥꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯔꯣꯝ ꯌꯧꯔꯛꯀꯗꯧ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯈꯨꯌꯦꯡꯁꯤ ꯀꯃꯥꯏꯅ ꯀꯔꯤ ꯌꯧꯔꯛꯀꯗꯧꯔꯤꯕ ꯃꯥ ꯅꯨꯄꯥ ꯀꯥꯏꯅꯔꯒ ꯑꯩꯈꯣꯏꯅ ꯅꯨꯄꯥꯗꯨ ꯁꯤꯡꯉꯨ ꯍꯥꯏꯔꯣ ꯀꯅꯥ ꯈꯪꯅꯤ ꯅꯨꯄꯥ ꯄꯤꯌꯣ ꯃꯌꯨꯝ ꯄꯥꯟꯒꯦꯅ ꯍꯥꯏꯔꯗꯤ ꯅꯨꯄꯥꯕꯨ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯃꯥꯗꯤ ꯆꯥꯛꯈꯨꯝꯗ ꯄꯤꯊ꯭ꯔꯤꯕꯤ ꯂꯣꯏꯔ ꯂꯩꯔꯒ ꯑꯗꯣ ꯑꯐꯕ ꯁꯦꯜ ꯄꯥꯏꯕ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯄꯤꯌꯣ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯦꯔꯥ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯇꯕꯒꯤ ꯅꯨꯄꯥ ꯐꯪꯗ꯭ꯔꯤꯅꯤ ꯂꯤꯔꯁꯨ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯗ ꯅꯨꯄꯥ ꯐꯪꯒꯦ ꯍꯥꯏꯔꯗꯤ ꯐꯩꯒꯜ ꯌꯧꯕꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯇꯠ ꯑꯃꯅꯦ ꯊꯕꯥꯛ ꯀꯣꯊꯣꯛꯄꯤ ꯐꯨꯔꯤꯠ ꯑꯃꯅ ꯂꯤꯠꯂꯕ ꯐꯦꯁꯕꯨꯛꯇ ꯍꯥꯏꯐꯦꯠꯇꯪ ꯅꯤꯛꯄꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯕ ꯑꯍꯣꯛꯄ ꯑꯣꯛꯇꯕꯗꯤ ꯈꯪꯗ꯭ꯔꯦ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ 100ꯃꯨꯛꯇꯤ ꯑꯗꯨꯝ ꯐꯪꯒꯗꯧꯅꯤ ꯅꯆꯟꯅꯨꯄꯤꯗ ꯑꯗꯨꯃꯥꯏꯅ ꯀꯔꯦꯝꯅꯕꯁꯨ ꯐꯖꯗꯦ ꯇꯥꯇꯣꯟ ꯅꯪ ꯍꯥꯏꯔꯤ ꯋꯥꯗꯣ ꯇꯥꯕꯗ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯄꯨꯝꯅꯃꯛꯁꯦ ꯕꯥꯖꯤꯒ ꯏꯃꯥꯒꯤꯅ ꯍꯥꯟꯅꯒꯤ
ꯄꯨꯝꯅꯃꯛꯁꯦ ꯕꯥꯁꯤꯒ ꯏꯃꯥꯒꯅ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯕꯨ ꯃꯤꯑꯣꯏꯅꯕ ꯁꯦꯝꯕꯤꯔꯝꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯑꯩꯅ ꯄꯥꯏꯖꯔꯤ ꯏꯔꯦꯜꯁꯤꯗꯤ ꯏꯁꯥꯅ ꯇꯥꯟꯖꯔꯒ ꯄꯥꯏꯖꯕ ꯉꯥꯛꯇꯅꯤ ꯈꯨꯠ ꯏꯁꯤꯡ ꯍꯥꯟꯈꯩ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯇꯧꯖꯕ ꯊꯕꯛꯅꯤ ꯃꯁꯤꯗꯤ ꯑꯗꯣ ꯇꯥꯇꯣꯟꯕꯨ ꯁꯦꯜ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯏꯔꯝꯂꯤꯁꯦ ꯀꯃꯥꯏꯅꯅꯣ ꯇꯥꯇꯣꯟ ꯃꯤ ꯇꯥꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯀꯥꯡꯕꯨꯅ ꯒꯟꯖꯥ ꯐꯥꯔꯒ ꯂꯣꯟ ꯌꯣꯟꯈꯤꯕꯩꯅꯤ ꯊꯥꯏꯅ ꯑꯗꯣ ꯄꯨꯂꯤꯁ ꯈꯔ ꯑꯃꯗꯤ ꯊꯕꯛ ꯇꯠꯂꯒ ꯖꯦꯜ ꯌꯧꯈ꯭ꯔꯦ ꯏꯃꯥꯟꯅꯕꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯩ ꯑꯩꯗꯤ ꯌꯥꯎꯗꯕꯅꯤ ꯍꯥꯏꯕꯤꯔꯝꯕꯒꯤ ꯑꯩꯁꯦ ꯁꯨꯃꯥꯏ ꯍꯤꯡꯍꯧꯔꯤꯅꯤ ꯇꯠꯂꯝꯗ꯭ꯔꯗꯤ ꯑꯩ ꯁꯨꯃꯥꯒ ꯂꯩꯅꯨꯡ ꯖꯦꯜꯗ ꯌꯨꯡ ꯊꯛꯂꯒ ꯂꯦꯜꯂꯝꯗꯧꯅꯤ ꯐꯝꯕ ꯆꯟꯗꯕ ꯁꯨꯔꯨꯡꯗꯨꯗ ꯑꯃꯥꯡꯕꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯝꯗꯧꯅꯤ ꯑꯩꯁꯦ ꯌꯥꯔꯦ ꯅꯣꯏ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯏꯕꯦꯝꯃꯁꯦ ꯏꯇꯩ ꯈꯠꯅꯕ ꯃꯥꯜꯂꯦ ꯑꯃꯨꯛꯇ ꯊꯣꯛꯎꯁꯤ ꯑꯌꯨꯛ ꯑꯃꯅꯤ ꯂꯤꯡꯖꯦꯜꯂꯩꯗꯣ ꯊꯣꯏꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯊꯣꯏꯕꯤꯗꯨ ꯃꯃꯥ ꯅꯥꯏ ꯍꯥꯏꯗꯅ ꯍꯤꯗꯥꯛ ꯂꯩꯔꯨꯅꯕ ꯊꯣꯛꯂꯛꯏ ꯊꯣꯡꯒꯥꯜꯗ ꯃꯣꯏ ꯑꯅꯤ ꯊꯦꯡꯅꯩ ꯂꯤꯡꯖꯦꯜꯂꯩꯅ ꯀꯩ ꯆꯠꯇꯣꯏꯅꯣ ꯊꯣꯏꯕꯤ ꯏꯃꯥꯗꯣ ꯅꯥꯔꯤ ꯂꯤꯡꯖꯦꯜ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯂꯨꯒꯦ ꯊꯣꯛꯂꯛꯏꯅꯤ ꯅꯨꯡꯁꯥꯁꯤꯗ ꯁꯇꯤꯟ ꯑꯃ ꯄꯨ ꯌꯥꯗ꯭ꯔꯣꯗꯨꯗꯤ ꯂꯤꯡꯖꯦꯜ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯒ ꯑꯝꯇ ꯆꯪꯗ꯭ꯔꯦꯗ ꯑꯗꯨꯗ ꯌꯥꯔꯣꯏꯌꯦ ꯏꯇꯥ ꯂꯤꯅ ꯂꯤꯁꯤꯜꯂꯛꯄꯒ ꯃꯥꯏꯅ ꯃꯍꯤꯡ ꯀꯥꯔꯛꯄꯒ ꯃꯤꯠꯄꯥꯅ ꯈꯨꯏꯖꯤꯜꯂꯛꯄꯒ ꯂꯤꯡꯖꯦꯜ ꯑꯩꯗꯤ ꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯦꯗ ꯑꯐꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯑꯩꯕꯨ ꯐꯥꯔꯒ ꯄꯨꯒꯦꯒ ꯄꯨꯖꯈ꯭ꯔꯁꯅꯨ ꯏꯕꯥꯅꯤꯒꯤ ꯁꯛꯁꯤꯗ ꯀꯅꯥꯅ ꯐꯥꯕꯤꯗꯧꯔꯤꯕ ꯎ ꯑꯀꯪ ꯃꯥꯟꯕ ꯁꯛꯁꯤꯗ ꯀꯦꯕꯁꯨ ꯀꯦꯅꯤꯡꯗ꯭ꯔꯦ ꯃꯥꯏꯗ ꯄꯥꯎꯗꯔ ꯊꯥꯔꯁꯨ ꯃꯍꯤꯡ ꯀꯥꯕ ꯃꯐꯝꯈꯩ ꯂꯣꯏꯅ ꯃꯨꯔꯒ ꯂꯩꯅꯤ ꯃꯍꯤꯡꯗꯤ ꯀꯥꯗꯦꯗ ꯏꯕꯥꯅꯤ ꯁꯨꯝ ꯂꯤꯁꯤꯜꯂꯛꯄꯒꯤ ꯃꯥꯏ ꯃꯤꯠꯁꯦ ꯑꯀꯨꯠ ꯑꯇꯣꯡ ꯅꯥꯏꯔꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯍꯤꯗꯥꯛ ꯂꯩꯃꯤꯟꯅꯧꯁꯦ ꯃꯣꯏ ꯑꯅꯤꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗ ꯃꯋꯥ ꯄꯨꯔꯒ ꯃꯄꯥꯝꯗ ꯍꯜꯂꯛꯄꯤ ꯆꯍꯤ 13 ꯉꯥꯏꯔꯤꯕꯤ ꯃꯧꯅꯥꯎ ꯑꯃꯒ ꯃꯁꯝ ꯐꯥꯎ ꯍꯧꯕ ꯂꯣꯏꯗ꯭ꯔꯤꯕ ꯃꯥꯒꯤ ꯃꯋꯥ ꯄꯤꯛꯇ꯭ꯔꯨꯗꯨꯒ ꯁꯨꯃꯥꯡꯗ ꯐꯨꯗꯠꯅꯔꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯍꯩꯀ꯭ꯔꯨꯃꯨꯛ ꯆꯥꯎꯕꯗꯨꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯗ ꯀꯜꯂꯤ ꯂꯤꯡꯖꯦꯜꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯑꯄꯦꯜꯂꯨꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯆꯍꯤ 14ꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯨꯅꯤ ꯃꯣꯏꯒꯨꯝꯕ ꯉꯈꯥ ꯉꯀꯨꯞꯁꯤꯡꯁꯤꯅꯅꯤ ꯑꯩꯈꯣꯏꯕꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯍꯜꯂꯝꯃꯤꯁꯤ ꯃꯣꯏꯁꯤꯡꯁꯤꯗꯤꯀꯣ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯒ ꯌꯥꯟꯗꯧꯅꯤ ꯃꯐꯤꯐꯥꯎ ꯁꯦꯠꯄ ꯍꯩꯇ꯭ꯔꯤꯉꯩꯗ ꯃꯌꯨꯝ ꯂꯣꯏꯅ ꯄꯥꯟꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯋꯥ ꯑꯃꯃꯝ ꯆꯦꯜꯂꯒ ꯁꯦꯒꯥꯛꯇ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯎꯕ ꯄꯣꯂꯤꯑꯣ ꯅꯥꯕ ꯃꯥꯟꯕ ꯑꯉꯥꯡ ꯑꯃꯃꯝ ꯌꯦꯞꯄꯒ ꯃꯄꯥꯝꯗ ꯍꯜꯂꯛꯑꯅꯤ ꯑꯗꯩꯗꯤ ꯀꯨꯁꯤ ꯀꯨꯞꯄ ꯃꯋꯥꯁꯤꯡꯗꯨꯅꯅꯦ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯜꯂꯁꯨ ꯏꯀꯥꯏꯕꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯃꯥꯟꯗꯅꯕ ꯃꯤꯒꯤ ꯅꯨꯄꯤ ꯃꯄꯥꯝꯁꯤꯗ ꯃꯤꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯍꯥꯏꯔꯛꯇꯅꯕ ꯊꯕꯛ ꯃꯅꯥꯝꯇ ꯁꯨꯔꯣꯏ ꯅꯤꯡꯉꯣꯜ ꯃꯋꯥꯅ ꯌꯨꯝꯕꯨ ꯁꯥꯕꯗ ꯂꯩꯀꯥꯏ ꯃꯤ ꯇꯤꯟꯅꯔꯒ ꯊꯕꯛꯇꯤ ꯁꯨꯛꯁꯨ ꯁꯨꯗꯕꯤꯗ ꯃꯇꯨꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯌꯨꯝꯕꯨ ꯁꯥꯕꯗ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯔꯅꯤ ꯑꯗꯩꯗꯤ ꯃꯇꯨꯗꯨꯁꯨꯅꯦ ꯃꯋꯥꯗꯣ ꯃꯌꯨꯝꯗ ꯍꯟꯈꯤꯒꯗ꯭ꯔꯥ ꯀꯤꯕꯗꯒꯤ ꯁꯦꯜ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯔꯅꯤ ꯑꯗꯩꯗꯤ ꯁꯤ ꯊꯨꯡ ꯃꯆꯥꯗꯣ ꯃꯇꯨꯅ ꯃꯃꯥ ꯃꯄꯥꯗ ꯄꯤꯁꯤꯜꯂꯝꯃꯒ ꯂꯩꯀꯥꯏꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯧꯔꯛꯑꯅꯤ ꯃꯋꯥ ꯊꯥꯛꯅꯕ ꯂꯩꯀꯥꯏꯒꯤ ꯑꯐꯕꯤ ꯃꯧꯁꯤꯡꯒ ꯊꯕꯛ ꯁꯨꯕ ꯌꯥꯎꯃꯤꯟꯅꯕꯗꯒꯤ ꯀ꯭ꯋꯥ ꯇꯂꯞ ꯈꯩꯅꯤ ꯆꯥꯕ ꯍꯩꯔꯛꯑꯅꯤ ꯂꯤꯡꯖꯦꯜꯅ ꯇꯞꯅ ꯀꯩ ꯋꯥꯔꯤꯅꯣ ꯊꯣꯏꯕꯤ ꯅꯪꯒꯤ ꯋꯥꯔꯤꯗꯨꯕꯣ ꯑꯩꯒꯤ ꯋꯥꯔꯤꯁꯤꯔꯣ ꯑꯩꯈꯣꯏꯕꯨ ꯂꯤꯍꯜꯂꯝꯕꯤ ꯉꯈꯥ ꯉꯀꯨꯞꯁꯤꯡꯁꯤꯒꯤ ꯋꯥꯔꯤꯅꯤꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯈꯔꯕꯨ ꯂꯩꯔꯤ ꯈꯨꯡꯒꯪꯗꯗꯤ ꯃꯣꯏꯒꯨꯝꯕ ꯉꯈꯥꯅ ꯏꯔꯥꯡ ꯍꯧꯕꯤꯁꯤꯡꯁꯦ ꯃꯋꯥ ꯅꯥꯏꯔꯒ ꯃꯌꯨꯝ ꯄꯥꯟꯕ ꯍꯩꯇꯕꯤ ꯍꯜꯂꯛꯄꯤꯁꯤꯡꯁꯦ ꯃꯄꯥꯝꯗ ꯌꯣꯡ ꯏꯀꯥꯏꯊꯤꯕꯤ ꯃꯥꯟꯕ ꯃꯆꯥꯁꯤꯡꯗꯣ ꯄꯨꯔꯒ ꯍꯜꯂꯛꯑꯒ ꯃꯆꯥꯁꯤꯡꯗꯣ ꯃꯕꯨꯛ ꯃꯦꯟꯗꯕꯗꯤ ꯌꯥꯗꯃꯤꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯄ ꯁꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯁꯤꯒꯨꯝꯕ ꯀꯌꯥꯅꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕꯁꯦ ꯂꯪꯍꯤꯛ ꯃꯥꯟꯕ ꯃꯋꯥ ꯄꯤꯛꯇ꯭ꯔꯨꯁꯤꯡꯗꯨꯅꯅꯦ ꯋꯥꯈꯜ ꯇꯥꯗ꯭ꯔꯁꯨ ꯅꯤꯁꯥ ꯆꯥꯗꯅ ꯉꯥꯎꯗꯅ ꯐꯩꯗꯅ ꯂꯨꯅ ꯅꯨꯄꯤ ꯀꯣꯏꯗꯅ ꯂꯩꯈ꯭ꯔꯁꯨ ꯃꯅꯦ ꯃꯀꯨꯅ ꯃꯃꯧ ꯉꯈꯥꯁꯤꯡꯗꯣ ꯂꯨꯅ ꯌꯣꯛꯄꯤ ꯁꯦꯟꯕꯤꯔꯗꯤ ꯐꯩꯗꯣ ꯃꯗꯨ ꯐꯪꯗꯕ ꯅꯨꯄꯤꯁꯤꯡꯁꯤꯃꯗꯤ ꯏꯇꯥ ꯄꯨꯡꯂꯣꯏ ꯂꯣꯏꯕꯤꯅꯤ ꯍꯥꯏꯔꯤ ꯏꯕꯦꯝꯃ ꯃꯋꯥꯕꯨ ꯂꯣꯏꯅ ꯅꯥꯏꯈꯤꯗꯣꯏꯅꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤꯉꯩ ꯄꯥꯈꯪ ꯐꯥꯗ꯭ꯔꯤꯉꯩ ꯃꯌꯨꯝ ꯄꯥꯜꯂꯨꯕꯁꯤꯡ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯛꯂꯀꯥꯟ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯇꯤꯟꯅꯔꯒ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯟꯁꯤ ꯃꯔꯦꯜꯗꯣ ꯑꯃꯨꯛ ꯄꯥꯝꯂꯛꯇꯅ ꯈꯠꯅꯤꯡꯕ ꯂꯥꯛꯅꯤꯡꯕ ꯀꯣꯏꯅꯤꯡꯕ ꯍꯧꯔꯛꯑꯅꯤ ꯑꯗꯩꯗꯤ ꯃꯣꯕꯥꯏꯜ ꯑꯃꯃꯝ ꯄꯥꯏꯁꯤꯜꯂꯒ ꯂꯣꯟꯅ ꯅꯨꯄꯤ ꯀꯣꯏꯕ ꯂꯣꯟꯅ ꯅꯨꯄꯥ ꯀꯣꯏꯕꯗꯒꯤ ꯃꯧ ꯃꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯅꯤꯗ ꯅꯨꯄꯤ ꯂꯩꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯏ ꯃꯌꯥꯝꯁꯦ ꯃꯇꯨ ꯂꯣꯟꯅ ꯀꯣꯏꯔꯨꯕꯒꯤ ꯅꯨꯄꯤꯗꯨꯗ ꯃꯈꯨꯠ ꯃꯁꯥ ꯂꯦꯡꯉꯨꯕꯒꯤ
मागी तुमिन नुसिनब नुपीदो मयुंद पुसिंद यारक्तबदगी मागी हानगी लौना लेमिनरिब नुपी फावबा हातोकपा यारिबसिनी नुपी सुंगाई मोइसु महुई नोइना नुपा लोना कोइरुबगी अतोप नुपादा मयुमु पानिंगकपदगी मागी मपुरेब हातप फावबा यावनारेसिनी था थोइबी अयुम पानिंद्रे नंगना युम पानिंगसु युमदि पान फंगदु मानजे एखोइनीदि हाइदि इबानीदि मतमसिगी चटनेबिगी लमजेलसे यावनब होनरिङै चोपना हुनपोत पुब पामदबगी फिजंग फजना खनबा पामबगी के कक्तब यारोइदो एखोइसु खुदोप सिनदब यारोइदो एखोइसु केना मिसु अफावब कौदब यारोइदो कैमरामैनसु आइब नेक्तब यारोइ फोटो वीडियो नंबदा फसनबा के कक्फम मनिंगदा लई सातब फिजंग अतांग खंदबसु यारोइदो वीडियो नमदौरिबनिना सुमांगदा फजब टेबल चौकरी थादब यारोइदो टेबल चौकरीदा फजब फी कुप्तब यारोइ मैगसे यामना गानबा मसु मसुगा गानबा मै थालक्तब यारोइ सी मयमसे तौदा यादे हाइरमिना तौबा ngamloidaba अखोइदि युम पांदब ताबनी नत्रा हाइता नंग हाइदो लोइ सुमि अदो हिदाक योनफम यौदौरे होय अदो इतालिंगजेले अमरोमदा नुपा मोइसु अखोइगुम वखल यामना वारिनिदा हयेंदो अखोइदाना अमतो उनसे हाइबनी इबानी चलुसी खोइता आई युमदा लेबसे वखल थोक्ट्रे आई कोइबा खरा चनिगी अमुक कौके तविरा नमाय नमितो अमता येंग याद्रे बेमा nga kangba yam male hayeng do chalurasi punna thoibi do magi khangnaba nupa unaba satkadabado mama do kanana silakpadagi chatpa yadre thoibi do mama do masado samlaga maninglomda thoglai mama na yam sona masamana do ipha phana na hena hey 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 bema hey sang na satpa ngamtau mahandri bem na padi udi kadai satkia zwar sana phamna leiramni yam phattaba mini mase khara thuna sikradi phatobani madu ima hairasu kanaroi si khuding se phamoi ma nongmang kha mahira nang phutlisina lingjil na pirambani oh hadu ai se corona oirasala narisia hai bema hoi corona virus ni nang na narisi hoi nya karim saning thakning ba phau de ba thau ngu manam ta ba ya de ba ima nongmang kha mai sina kok thai tharaga haksang sia sida tingadi nam phadoni hoi फजरगे थोइबीना ममादो नोमंखा महीना इरुजबीरी सोमदा थोइबीगे खंगनबा नुपादो इरुजरुबा माले खुदैदु सेटलगा मंगक समदा फदिए सोटपदु यालगा फमुंदा तुमिना फमली सिलैबदो मयामना कौरीदो अमुकसु खुमली उलाय कदोबगी दसो फी सिटली आई सिलैबदु थोगलै मयामबा अंगांग साना अवन पोतो नंग खरौंता चलगा युंगसो उपुदो मिक्सिल हाप्ट्रे हाइबनी अमुक नंगोइको फोन दम हाइख्रोदन तसो फोन दाइरदि लोइ हाइरकनी अदुना नंग हेक चलुरो अदुना फनी सिलैबदु लंबीदा चली सिलैबगी गाड़ी मसा अमा थबक सुरगा लैजबदु मसना पी लुहोंबगी ओनपोट लैबदा योनख्रे सिलैबगी एंकोल तंखाय अमसु योनख्रे सिलैबदु उपु कांथोल साफामता ताबोबो उपु कांथोल थांदोक थांजन तंगदो सरुपुदी गाड़ीदो सिदा दुम लागे अदुनदी समदौरी नंगिदु इबुंगो अदो नोइगिदी के कक्तौरिब्रा हुजिकान हाइजिंग पोतसे नुपागा लाक्नरे कौनरे हाइनैने तादा करी चटनबिनो खंग्रेदा अदु पामदे तंगनो हाइरसो पुनसिगे अमुक्तंग दुहोंगुन हाइरे अनिरेक तंगदों नते हा निंगोलनि तादा युम थादोक्लगा चटखिदौरिबनि खल्लुरगा मोइना पामलिबदो अमुक्सु थिंगबा ngamde aduna masage pamado adum tawle tata adudi tawjarasano satnabi matau tambase nupi na sukhra henbani luhongbada moina khanjaba ningma pamba maning thungudabase moigi mapokta khwaidigi ningsaba manglana bu kaijabani adubo moigi ningma pamba maning thunganbada leijadaba kanagi imung amadadi
ꯃꯌꯨꯝ ꯄꯥꯟꯕ ꯉꯝꯗꯕ ꯅꯤꯡꯉꯣꯜ ꯀꯌꯥ ꯑꯃ ꯂꯩꯔꯤ, ꯂꯤꯁꯤꯡ ꯀꯌꯥꯅꯤ ꯂꯩꯔꯤꯕ꯫ ꯅꯣꯛꯅꯕꯁꯨ ꯅꯨꯄꯤ ꯃꯁꯦꯜ, ꯃꯤꯒꯤ ꯆꯠꯅꯕꯤ ꯄꯨꯁꯤꯜꯂꯛꯄꯁꯨ ꯅꯨꯄꯤ ꯃꯣꯏꯅ, ꯂꯨꯍꯣꯡꯕꯗ ꯀꯦꯛ ꯀꯛꯄ, ꯖꯒꯣꯏ ꯁꯥꯕ, ꯏꯁꯩ ꯇꯧꯕ꯫ ꯑꯩꯗꯤ ꯃꯌꯥꯡ ꯂꯩꯕꯥꯛꯄꯨ ꯃꯥꯜꯂꯕꯅꯦ ꯑꯩꯈꯣꯏꯁꯦ꯫ ꯈꯨꯗꯣꯞꯀ ꯁꯤꯟꯅꯕꯒꯤ ꯆꯠꯅꯕꯤꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯛꯂꯤꯕꯅꯣ ꯈꯪꯗꯦꯅꯦ ꯑꯃꯨꯛ꯫ ꯈꯔꯒ ꯂꯩꯔꯗꯤ ꯍꯩꯖꯤꯡꯄꯣꯠꯇꯒꯁꯦ ꯕꯣꯔ ꯀꯩꯅꯥꯒꯁꯤ ꯌꯨ ꯔꯝꯒꯁꯤ ꯒ꯭ꯂꯥꯁꯀ ꯊꯦꯡꯒꯥꯏꯅꯔꯒ ꯊꯛꯅꯔꯛꯀꯗꯧ ꯃꯥꯜꯂꯦꯕꯣ ꯑꯩꯗꯤ꯫ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯅ ꯏꯪꯂꯤꯁꯀꯤ ꯐꯤꯒ ꯁꯦꯠꯂꯒ, ꯕꯣꯔ ꯑꯣꯏꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯀꯣꯠꯀ ꯂꯤꯠꯂꯒ ꯅꯠꯇ꯭ꯔꯣ ꯗꯥꯗꯥ? ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯆꯠꯅ ꯀꯥꯡꯂꯣꯟ ꯇꯞꯅ ꯇꯞꯅ ꯊꯨꯒꯥꯏꯔꯛꯂꯤꯕ, ꯃꯥꯡꯍꯜꯂꯛꯂꯤꯕꯁꯦ ꯂꯥꯏꯔꯕ ꯅꯨꯄꯤ ꯊꯤꯕ ꯉꯝꯗꯕ ꯑꯩꯈꯣꯏꯅ ꯅꯠꯇꯦ, ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅꯅꯤ ꯄꯨꯁꯤꯜꯂꯛꯂꯤꯕ ꯃꯤꯔꯝꯒꯤ ꯆꯠꯅꯕꯤꯁꯤ꯫ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯅ ꯑꯃꯦꯔꯤꯀꯥꯒꯤ ꯆꯠꯅꯕꯤꯒ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯂꯨꯍꯣꯡꯕꯒ ꯌꯥꯟꯁꯟꯅꯔꯒ, ꯍꯥꯏꯕꯗꯤ ꯍꯩꯖꯤꯡꯄꯣꯠꯇꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯑꯣꯡꯗ ꯈꯨꯗꯣꯞ ꯁꯤꯟꯅꯕ, ꯀꯦꯛ ꯀꯛꯂꯒ ꯏꯅꯕ, ꯑꯗꯨꯒ ꯂꯨꯍꯣꯡꯕꯗꯅ ꯃꯤꯇꯩꯒꯤ ꯃꯑꯣꯡꯗ ꯑꯣꯏꯔꯒ ꯀꯩꯅꯥ ꯂꯥꯛꯄꯗ ꯃꯤꯅ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯖꯤꯟꯕ, ꯕꯣꯝ ꯊꯥꯕ, ꯃ꯭ꯌꯨꯖꯤꯛ ꯕꯦꯟꯒ ꯅꯦꯛꯂꯒ ꯃ꯭ꯌꯨꯖꯤꯛꯀ ꯈꯣꯡꯂꯒ ꯀꯩꯅꯥ ꯎꯞꯄ, ꯀꯃꯥꯏ ꯍꯥꯏꯅꯤ ꯇꯥꯗ? ꯃꯤꯇꯩ ꯐꯣꯔꯦꯟ ꯂꯨꯍꯣꯡꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯠꯅꯕꯤ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ꯫ ꯏꯕꯣ, ꯈꯔ ꯂꯩꯔꯗꯤ ꯑꯎꯟꯄꯣꯠꯀꯥꯁꯦ ꯑꯩꯈꯣꯏꯅꯒ ꯁꯥꯕ ꯐꯪꯂꯛꯇꯕ ꯌꯥꯔꯤ ꯄꯣꯠꯅꯤ꯫ ꯃꯤꯔꯝꯒꯤ ꯌꯣꯠꯅ ꯆꯥꯅ ꯀꯩꯅ ꯃꯍꯨꯠ ꯂꯣꯏꯅ ꯁꯤꯟꯈꯤꯗꯅꯕ ꯏꯕꯣ꯫ ꯎ ꯆꯟꯕ ꯑꯩꯈꯣꯏ ꯎꯈꯤꯗꯐꯥꯎ ꯌꯥꯎꯔꯤ ꯄꯣꯠꯅꯤ꯫ ꯁꯤ ꯂꯩꯕꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯑꯎꯟꯄꯣꯠꯁꯤꯡꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯎ ꯁꯨꯕꯗꯨꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯁꯤ ꯂꯩꯕꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯑꯎꯟꯄꯣꯠꯁꯤꯡꯗꯨ ꯃꯥꯅ ꯇꯥꯇꯥ ꯑꯃ ꯋꯥꯏꯔꯒ ꯃꯌꯨꯝꯗ ꯑꯗꯨꯝ ꯄꯨꯔꯛꯂꯤ꯫ ꯃꯌꯥꯝꯕ ꯏꯉꯣꯟꯗꯨ ꯆꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯑꯎꯟꯄꯣꯠꯁꯤꯗꯤ ꯂꯣꯏꯅ ꯄꯨꯔꯛꯂꯕ꯭ꯔꯥ? ꯇꯥꯆꯧ, ꯂꯣꯏꯁꯤꯟꯕ ꯉꯥꯏꯔꯒ ꯑꯗꯨꯝ ꯄꯨꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃ ꯆꯠꯈ꯭ꯔꯗꯤ ꯏꯃꯥꯗꯤ ꯀꯃꯥꯏ ꯇꯧꯕ? ꯃꯁꯥ ꯁꯣꯟꯕꯤ ꯏꯃꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯇꯥꯆꯧ, ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯌꯨꯝ ꯄꯥꯟꯕ ꯀꯤꯌꯦ ꯑꯩ꯫ ꯌꯨꯝ ꯄꯥꯟꯕ ꯀꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕ ꯑꯩꯈꯣꯏꯗꯤ? ꯃꯤ ꯑꯃꯈꯛꯀꯤ ꯄꯨꯈꯝꯅꯤ ꯍꯤꯡꯒꯠꯀꯗꯧꯔꯤꯕꯁꯦ, ꯑꯗꯨꯒ ꯏꯕꯦꯝꯃ ꯆꯠꯈ꯭ꯔꯃꯤꯅ ꯄꯨꯈꯝ ꯍꯤꯡꯒꯠꯇꯧꯁꯨ ꯅꯠꯇꯦ, ꯏꯕꯦꯝꯃꯒꯤ ꯃꯍꯨꯠ ꯁꯤꯟꯖꯤꯟꯕꯅꯤ꯫ ꯄꯨꯈꯝꯒꯤ ꯋꯥ ꯅꯠꯇꯦ ꯇꯥꯆꯧ, ꯏꯕꯦꯝꯃꯒ ꯅꯨꯄꯤꯒ ꯈꯦꯠꯅꯕ ꯌꯥꯝ ꯂꯩ꯫ ꯑꯩꯅ ꯌꯨꯝꯁꯤ ꯊꯝꯗꯧꯔꯤꯕꯁꯦ ꯃꯤꯒꯤ ꯃꯆꯥꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝ ꯆꯔꯥ ꯍꯦꯟꯃꯤꯟꯅꯔꯁꯨ ꯏꯁꯤꯡ ꯊꯛꯂꯒ ꯈꯪꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒꯤꯗꯤ ꯊꯕꯛ ꯁꯨꯕ ꯇꯥꯔꯦꯗꯅ, ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ, ꯑꯩꯁꯨ ꯅꯇꯩꯃꯒ ꯍꯣꯠꯅꯃꯤꯟꯅꯔꯤꯁꯤꯅꯤ꯫ ꯁꯤꯂꯩꯕꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ, ꯇꯥꯆꯧꯗꯤ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯌꯥꯏ, ꯏꯇꯩꯃ ꯇꯣꯂꯣꯞ ꯆꯥꯔꯤꯕꯅꯤꯅ꯫ ꯇꯣꯂꯣꯞ ꯆꯥꯗꯕ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯊꯥꯛꯄ ꯈꯔ ꯋꯥꯈꯤꯅꯤ꯫ ꯑꯩꯒꯤ ꯂꯧ ꯏꯪꯈꯣꯜ ꯂꯩꯕꯁꯨ ꯅꯠꯇꯦ, ꯇꯥꯆꯧꯒꯨꯝ ꯂꯧ ꯎꯕꯁꯨ ꯅꯠꯇꯦ ꯑꯩꯗꯤ꯫ ꯇꯥꯆꯧꯒꯤꯗꯤ ꯂꯟ ꯊꯨꯝ ꯏꯇꯩꯃꯅ ꯐꯅ ꯂꯦꯞꯁꯤꯜꯂꯝꯃꯅꯤ, ꯑꯗꯨꯒꯤ ꯍꯤꯡꯕꯗ ꯋꯥꯗꯕꯒꯤ ꯇꯥꯆꯧꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯑꯋꯥꯕ ꯈꯪꯗ꯭ꯔꯤꯅꯤ꯫ ꯅꯣꯡꯃꯒꯤ ꯂꯨꯄꯥ 150 ꯇꯥꯜꯂꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯦꯜ ꯇꯨꯡꯁꯤꯜꯂꯒ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯅꯣ? ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯌꯨꯝ ꯄꯨꯔꯒ ꯂꯩꯔꯦ꯫ ꯁꯤꯗ ꯑꯩꯅ ꯀꯔꯤ ꯇꯨꯡꯁꯤꯟꯕ ꯉꯝꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯗ ꯂꯨꯄꯥ ꯀꯌꯥ ꯆꯪꯅꯔꯦ? ꯆꯦꯟꯕꯗꯒꯤ ꯁꯦꯜ ꯄꯤꯕ ꯍꯧꯔꯦ꯫ ꯅꯨꯄꯤ ꯊꯤꯂꯝꯗꯥꯏ ꯅꯨꯄꯥꯅ ꯁꯦꯜ ꯄꯤꯕ ꯐꯥꯎ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯦ꯫ ꯚꯤꯗꯤꯑꯣ ꯌꯦꯡꯕꯈꯩꯅ ꯑꯃꯨꯛ ꯅꯨꯄꯥ ꯅꯨꯄꯤꯗ ꯄꯤꯔꯤꯕ ꯁꯦꯜꯗꯣ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯑꯃꯨꯛ ꯇꯧꯅꯔꯤ꯫ ꯆꯠꯅꯕꯤꯅ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯌꯥꯝ ꯀꯟꯅ ꯑꯣꯏꯍꯜꯂꯦ ꯍꯧꯖꯤꯛꯁꯦ꯫ ꯅꯪꯗꯤ ꯑꯩꯅ ꯇꯧꯒꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯣꯏꯔꯣꯏꯗ ꯋꯥꯅꯤꯗ ꯇꯥꯆꯧ, ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯒꯥꯔꯤ ꯃꯆꯥꯗꯣ ꯃꯗꯨ ꯌꯣꯜꯂꯒ ꯑꯎꯟꯄꯣꯠꯀꯤ ꯁꯦꯜ ꯍꯥꯞꯄꯗ ꯏꯇꯩꯃꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯇꯥꯆꯧꯗ ꯉꯥꯡꯈꯤꯕ ꯈꯣꯟꯗꯣ ꯅꯣꯏ ꯀꯥꯗ ꯑꯩ ꯂꯣꯏ ꯇꯥꯏ ꯇꯥꯆꯧ꯫ ꯑꯗꯨꯏꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃ ꯌꯣꯜꯂꯒ ꯑꯎꯟꯄꯣꯠ ꯂꯧꯕꯒꯤ ꯁꯦꯜ ꯃꯥꯟꯅꯅ ꯄꯨꯊꯣꯛꯈꯤꯕꯗꯣ꯫ ꯁꯤ ꯂꯩꯕꯗꯨ ꯑꯎꯟꯄꯣꯠꯀꯤ ꯄꯨꯔꯛꯄ ꯎꯄꯨ ꯊꯣꯡꯗꯣ ꯍꯥꯡꯂꯝꯕꯗꯒꯤ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯒ, ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯒ ꯇꯥꯆꯧ ꯍꯣꯏꯅ ꯋꯥꯕꯤꯒꯗꯕ ꯅꯠꯇꯦ ꯇꯥꯆꯧ꯫ ꯅꯨꯄꯤ ꯊꯤꯔꯁꯨ ꯅꯨꯄꯤ ꯃꯌꯨꯝꯅ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯇꯨꯡꯏꯟꯁꯦ ꯍꯥꯏꯔꯛꯂꯗꯤ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯈꯤꯗ꯭ꯔꯣ? ꯀꯦꯛ ꯀꯛꯅꯕ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯃꯌꯥꯝ, ꯈꯨꯗꯣꯞ ꯁꯤꯕꯁꯤꯅ ꯀꯗꯥꯏꯗꯒꯤ ꯀꯅꯥꯅ ꯍꯧꯗꯣꯔꯛꯄ ꯐꯠꯇꯕ ꯆꯠꯅꯕꯤꯅꯣ? ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯄꯥꯅꯤꯡꯂꯁꯨ ꯑꯀꯤꯕ ꯐꯥꯎꯔꯦ꯫ ꯅꯨꯄꯤ ꯃꯌꯨꯝꯅ ꯃꯈꯜ ꯃꯈꯜꯒꯤ ꯆꯠꯅꯕꯤ ꯍꯥꯞꯆꯤꯜꯂꯛꯄꯁꯤꯅ ꯀꯩꯅꯥꯅ ꯇꯣꯡꯅꯕ ꯑꯇꯥꯡꯕ ꯒꯥꯔꯤ ꯋꯥꯏꯔꯒ ꯄꯨꯕ, ꯒꯥꯔꯤ ꯐꯖꯗꯕꯗ ꯀꯩꯅꯥ ꯇꯣꯡꯍꯜꯂꯣꯏ ꯍꯥꯏꯕ, ꯏꯕꯦꯝꯃꯒꯤ ꯂꯨꯍꯣꯡꯕꯗꯁꯨ ꯏꯕꯦꯝꯃꯅ ꯃꯤꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯜꯂꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯇꯥꯆꯧ꯫ ꯀꯦꯛ ꯈꯛꯇ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯨꯄꯥ ꯀꯧꯔꯒ ꯀꯦꯛ ꯏꯅꯕ, ꯈꯨꯗꯣꯞ ꯁꯤꯟꯅꯗꯕ ꯌꯥꯔꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯁꯤꯅꯤ꯫ ꯁꯤꯕꯨ ꯀꯔꯤ ꯆꯠꯅꯕꯤꯅꯣ?
ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯄꯨꯔꯥ ꯂꯩꯕꯥꯛꯇ ꯐꯨꯝꯖꯤꯟꯈꯤꯗꯧꯔꯤ ꯐꯠꯇꯕ ꯁꯦꯜ ꯄꯥꯏꯕ ꯃꯣꯏ ꯃꯌꯥꯝꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯆꯥꯛꯀꯧꯕꯗ ꯕꯣꯔ ꯀꯩꯅ ꯐꯣꯇꯣ ꯁꯨꯠ ꯇꯧꯕꯅ ꯑꯃꯨꯛ ꯇꯧꯅꯔꯤ ꯍꯣꯏ ꯁꯤꯕꯨꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯏꯃꯨꯡꯗ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯋꯥꯔꯤ ꯁꯥꯔꯝꯕ ꯁꯤꯂꯩꯕꯒꯤ ꯃꯆꯟꯅꯨꯄꯤꯗꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯤꯂꯩꯕꯅ ꯉꯥꯡꯂꯤꯕꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯐꯝꯂꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯏꯇꯥ ꯃꯇꯝꯁꯤꯒꯤ ꯌꯥꯎꯗ ꯌꯥꯗ꯭ꯔꯕ ꯆꯠꯅꯕꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯣꯏ ꯇꯥꯃꯣꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯅꯤ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯅꯝꯕꯒꯤ ꯄꯣꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯍꯥꯏꯔꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯑꯋꯨꯟꯄꯣꯠꯁꯨ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯂꯣꯏꯅ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯕꯅꯤ ꯐꯖꯔꯗꯤ ꯚꯥꯏꯔꯦꯜ ꯍꯦꯛꯇ ꯆꯠꯇꯣꯏꯅꯤ ꯅꯣꯏ ꯁꯥꯏꯒꯤ ꯃꯍꯦꯛꯇ ꯑꯣꯏꯗꯣꯏꯅꯤ ꯑꯗꯩꯗꯤ ꯅꯪꯁꯨ ꯚꯥꯏꯔꯦꯜ ꯑꯣꯏꯗꯣꯏꯅꯤ ꯁꯤꯂꯩꯕꯒꯤ ꯃꯆꯟꯅꯨꯄꯤ ꯂꯩꯍꯦꯟꯅ ꯂꯨꯍꯣꯡꯕ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯨꯛꯇꯪꯅꯤ ꯑꯋꯨꯟꯄꯣꯠ ꯋꯥꯠꯅ ꯄꯨꯕꯁꯨ ꯏꯀꯥꯏ ꯀꯣꯟꯅ ꯆꯥꯛꯀꯧꯕꯗ ꯑꯋꯥꯠꯄ ꯍꯥꯞꯄꯛꯄꯁꯨ ꯏꯀꯥꯏ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯐꯣꯇꯣꯁꯨꯠ ꯇꯧꯕꯁꯨ ꯍꯧꯖꯤꯛ ꯐꯖꯅ ꯆꯠꯅꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯆꯥꯡ ꯇꯥꯕ ꯄꯥꯝꯗꯦꯗ ꯌꯨꯝꯊꯪꯅꯕꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯇꯞꯅ ꯑꯗꯣ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗ ꯅꯕꯨꯡꯒꯤ ꯊꯕꯛ ꯆꯠꯆꯕ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯋꯥꯅ ꯂꯩꯖꯕꯗꯣ ꯌꯣꯟꯈ꯭ꯔꯦ ꯄꯤꯛꯈ꯭ꯔꯕ ꯏꯪꯈꯣꯜꯁꯦ ꯇꯪꯈꯥꯏ ꯑꯃ ꯌꯣꯟꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯡꯁꯤꯗꯤ ꯅꯪꯒꯤ ꯂꯨꯍꯣꯡꯅꯕ ꯃꯐꯝ ꯂꯩꯇꯕꯒꯤ ꯈꯥꯛꯄꯅꯦ ꯍꯥꯏꯁꯦ ꯂꯟꯍꯦꯟ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏꯅꯦꯀꯣ ꯅꯣꯏꯒꯤ ꯏꯪꯈꯣꯜ ꯂꯧꯔꯤꯁꯦ ꯌꯨꯝꯊꯪꯅꯕ ꯑꯩꯈꯣꯏꯅꯅꯦ ꯂꯩꯍꯦꯟ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨ ꯂꯩꯁꯥꯕꯤꯗꯨꯗ ꯂꯣꯏꯅ ꯌꯦꯡꯅꯩ ꯂꯩꯍꯦꯟꯗꯨ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒꯨꯝ ꯃꯃꯤꯠꯇꯨ ꯀꯨꯔꯨꯛ ꯀꯨꯔꯨꯛ ꯌꯦꯡꯂꯒ ꯌꯨꯝꯊꯪꯅꯕ ꯃꯃꯥꯟꯅꯕꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯑꯃꯨꯛ ꯃꯈꯨꯠꯇ ꯄꯥꯏꯔꯤ ꯔꯨꯃꯥꯜꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯂꯩꯁꯥꯕꯤꯗꯨꯅ ꯅꯣꯏ ꯇꯥꯆꯧꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯃꯆꯦꯠ ꯑꯝꯇ ꯌꯣꯟꯗꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯋꯨꯟꯄꯣꯠ ꯂꯥꯡꯕꯗ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯂꯨꯄꯥ ꯂꯥꯛ ꯀꯌꯥ ꯆꯪꯗꯧꯔꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯅꯕꯨꯡ ꯑꯅꯤꯁꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯁꯦꯜ ꯆꯞ ꯆꯞ ꯃꯥꯟꯅꯅ ꯄꯨꯊꯣꯛꯅꯍꯜꯂꯤ ꯅꯣꯏ ꯇꯥꯆꯧꯒꯤ ꯅꯨꯄꯤ ꯅꯅꯝꯃꯅ ꯅꯠꯇ꯭ꯔꯒꯗꯤ ꯅꯣꯏ ꯇꯥꯆꯧꯅ ꯁꯦꯜ ꯍꯦꯟꯅ ꯄꯨꯊꯣꯛꯂꯒ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏ ꯑꯗꯣ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯤ ꯀꯥꯏꯕ ꯌꯥꯗꯕꯅꯤꯅ ꯅꯣꯏ ꯇꯌꯥꯏꯅ ꯃꯥꯒꯤ ꯒꯥꯔꯤ ꯏꯪꯈꯣꯜ ꯌꯣꯟꯕꯗ ꯁꯦꯜ ꯌꯥꯝꯅ ꯋꯥꯠꯄꯗꯒꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯁꯨꯃꯥꯡꯁꯤꯁꯨ ꯂꯧꯁꯤꯟꯕꯤꯔꯣꯅ ꯑꯩꯈꯣꯏ ꯄꯥꯗ ꯍꯥꯏꯔꯒ ꯑꯋꯥꯠꯄ ꯁꯦꯜꯗꯣ ꯑꯩꯈꯣꯏꯗꯒꯤ ꯂꯧꯈ꯭ꯔꯕꯅꯤ ꯅꯣꯏ ꯇꯥ ꯁꯤꯂꯩꯅ ꯁꯨꯃꯥꯡ ꯑꯣꯏꯅ ꯌꯣꯜꯂꯤꯕꯁꯦ ꯌꯨꯝꯗꯤ ꯌꯣꯟꯕ ꯌꯥꯗ꯭ꯔꯦꯗꯅ ꯑꯗꯨꯒꯤꯅꯤ ꯅꯪ ꯆꯠꯈ꯭ꯔꯒ ꯃꯣꯏ ꯀꯥꯏꯗ ꯂꯩꯍꯧꯒꯅꯤ ꯑꯗꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯣꯏ ꯇꯥ ꯁꯤꯂꯩꯁꯦ ꯏꯇꯥ ꯁꯨꯃꯥꯡꯁꯤꯃꯗꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯈꯥꯛꯄꯤꯔꯤꯕꯁꯦ ꯂꯩꯍꯦꯟꯕꯤꯒꯤ ꯃꯤꯠ ꯑꯅꯤꯗꯨ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯏ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯂꯩꯍꯦꯟꯗꯨ ꯃꯅꯤꯡꯒꯤ ꯊꯣꯡꯖꯤꯜꯗ ꯐꯝꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯁꯤꯂꯩꯕꯅ ꯃꯆꯟꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯗꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕꯤꯈ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯂꯩꯍꯦꯟꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯨꯠꯄ ꯉꯝꯂꯔꯣꯏꯗꯕ ꯃꯩꯁꯥꯛ ꯑꯃꯒ ꯂꯣꯏꯅꯅ ꯀꯪꯂꯔꯣꯏꯗꯕ ꯂꯣꯛꯀꯤ ꯏꯁꯤꯡꯒꯤ ꯄꯤꯔꯥꯡꯒꯨꯝ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯁꯣꯝꯗ ꯑꯃꯨꯛ ꯊꯣꯏꯕꯤꯒꯤ ꯃꯃꯥꯁꯨ ꯑꯅꯥꯕꯗꯨ ꯍꯦꯟꯖꯤꯜꯂꯛꯇꯅ ꯂꯩꯉꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯀꯟꯅ ꯂꯥꯌꯦꯡꯂꯝꯂꯒ ꯊꯣꯏꯕꯤꯒꯤ ꯃꯃꯥꯗꯨ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯔꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯀꯥꯏꯅꯃꯩꯁꯥꯛ ꯃꯔꯛꯇ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯦꯜ ꯊꯤꯗꯣꯛꯅꯕ ꯂꯩꯇꯕꯒꯤ ꯊꯣꯏꯕꯤꯗꯨ ꯑꯉꯥꯎꯕꯤ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯁꯤꯂꯩꯗꯨ ꯂꯤꯡꯖꯦꯜꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤ ꯂꯤꯡꯖꯦꯜꯅ ꯀꯞꯄꯒ ꯇꯥ ꯁꯤꯂꯩ ꯅꯪ ꯄꯥꯝꯕ ꯑꯝꯇ ꯊꯤꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ ꯊꯣꯏꯕꯤꯗꯣ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯑꯁꯤꯕ ꯃꯃꯥꯗꯣ ꯀꯣꯜꯂꯒ ꯀꯞꯄꯒ ꯂꯩꯍꯧꯔꯦ ꯁꯦꯜ ꯊꯤꯗꯣꯛꯂꯝꯗ꯭ꯔꯗꯤ ꯑꯁꯤꯕ ꯃꯃꯥꯗꯣ ꯄꯨꯕ ꯌꯥꯗꯕꯒꯤ ꯁꯤꯂꯩꯁꯨ ꯃꯆꯜꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯌꯣꯟꯈ꯭ꯔꯤꯕꯒ ꯊꯣꯏꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒ ꯁꯤꯂꯩꯗꯨ ꯍꯤꯒ ꯀꯞꯂꯛꯏ ꯍꯣꯏ ꯑꯩꯅ ꯊꯣꯏꯕꯤꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ ꯏꯁꯥꯒꯤ ꯏꯔꯜ ꯏꯊꯨꯝ ꯌꯣꯟꯗꯨꯅ ꯆꯠꯅꯕꯤꯒꯤ ꯂꯝꯖꯦꯜ ꯌꯧꯍꯟꯕ ꯉꯝꯕ ꯑꯩꯅ ꯑꯁꯨꯛ ꯋꯥꯔꯕ ꯃꯥꯒꯤ ꯀꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏꯗꯣꯔꯤꯕꯗꯨ ꯂꯤꯡꯖꯦꯜ ꯑꯩ ngasi hospital gi sel singani ai ngasi singani Lingjelega sileiga do phone kap minari ngehaki matungni sileibadu mangolda mamit manadu ipom pom na phamli tanjadu da mayamba ingobadu yumdagi kargi gari sodu pairiga thuglai sileibadu
ingobada mapi teiꯊꯣꯛꯂꯒ Taso kaidano ibungo ai school da natai maga ngang laruke yum solo lamdabani ai thoi ko hoi taso tanza do da silaiba gi mama do silaiba gi tungda gi tapna ibungo nang pi se lam ai thuna laki mama do ingoba gi mayum da sanki silaiba do mama da yenglaga dum lehawi mama do pi mayom kutum amamuk sawba ma pairaga thoklai mama do silagi manakta phamlaga sanasi olagania hospital gi sel pi thokluro ma aisu moigi sanase huralagi khalamli bani ibunga khong pai tuna mateng pangpina ma haizaraklaba kanagumba magidamak nangna migi mapot huralaga mateng pangpado mado laina yaba huran ba kawi adoima mateng pangdabagidamak migi mapot maran huran ba haise Apabrayma Hana hairaga yengpam thoktabra Apaba amagi mateng pangpina ba haisabada Yarak loidabadudagi Huralaga oina mateng pangba karim kaide papje loina se sanasi puraganya hospital gi aton ba sel to pithoktoro sanasi gi di aina thokpa dum khungki thong hangdoklaga thamlambagi for kuli sabna hural thi orini dana git launa namgi aina Matai manause Silaibana Matai magi sanado loina kaithoklaga thoibigi hospital gi sel to singdoklaga thoibigi mamagi thawai yauda bhaksang do yumda putharaktuna silaiba yauna thoibigi yumda mathau mangam pangthokna ba sem saringai thoibigi mapana thoibigi mamadu kolaga khadrak tawduna wawa launa kapsinnarai thoibi du kaplambadagi mapana khana yenglamlaga Mamagi kusanaba thamlibu upakto tap launa pairaga mapagi lusamda bak launa thomki mapado mamagi mabukta upaga tumina laikri mapado so mamagi matung inkramale laikai miyam so toibina mapa hatpa urabaso police laklabaso matu sibagi kappada heart attack tawdna sibani khumbidana police singdo tumina dum satkri somda so ingobaga magi nupiga so sana mangkibagi matai manaw phunabada loiri Ingoba ginupina wawa lang na kaplaga. Nang natunglo lang na bagi natro. Adok nga masanado po. Sanasan tarataret po. Nang ay gisanado singdam na nang yumistigin tato ka tong niyego nang yego nang. Hey, ato di ay ko silib dayo. Silib mo yung tato. Kari! Nang iyumbo, mina sangobo karino, ha? Karino nang nangayido, ha? Karino ba? Mamado mapaldagi. Hey, migi pakangduda, yung sangobo karino, noy nainarido po, ha? Madi, mahakoy na manupigi mamasibagi, puloy ba yaw sana na ba? Loy siliba tanzani, ibungoso, manggol da pamlaga, manim sibagi kapdagay kaplamlaga sa kibani. Noy na, adumay niyam kanado oradin niya, laikay Hur guli saba kay loy na kauthoklaga niya hangor so Ingobaga magi nupiga do tuminamuk laikri muwama ninta ki jedo silaibado thoibigi mamagi sorat phauba yaurambadagi silaibado thoibigi yumda mabuk phaba laikaidugi miyamna silaibana thoibigi mamagi sorat phauba wana senbi songbidana humangtana wazabado khangbidana silaibasi Laikaina pabamini khangbana mahak thoibigi yumda adum lairona leihali matam khara leiraga moyani laikaina sel puthoklaga luhungbirage haidari adubu nokningba amana thoibigi mapa sijri thoibigi mapa makokta khara soklabasu hauzik wakhal phasna tari thoibigi mapa do thoibi ubada ibemadagi henkidri nongmani silaibado thoibi puraga mayumda laklammi Silaibado mamaga pamduna thoibibu sakhang nahali Silaibana mamada Ma imado tasoga matam khra pulam aido thoibina mapa khakta thadoklamba yadabanina ai matam khara moide leirukige hoi kaisu lapa mafam sunate lakningba matamda dum lao aisu laki napa sonbado imona thadokpa yaji koibe ma aduga hayengwai ahal laman sing leitraba kandasu Yum ingkoldo
इमौना थादोक्लंबा यादे फत्ते मी लेतब युम इंखोल लाई फत्तबन लेसिले हाइनरिबनी अदुनने हयेंग वाइ फाउ इसाना इमौगी युम इंखोल संगबदा मतेंग पांगबा करिसु काइदे मतम खरा लेरगा थोइबी की लेकाइगी मीसिंगना थोइबीगा सिलेबगदो लुहोंगबिरम्मी अदुगा लिंगजेलेगी ममागा मपागना थोइबीगी ममा मपा सकना थोइबीगी लुहोंगबगी अयुकी चाक इनबिरम्मी मपा अंगाउबदुदी हाइना तानबा यादबनिना थोइबीगी ममा मपासु लिंगजेलेगी ममा मपाना नुमितुगी महुत सिनबिरी लेकाइगी युमथोंग खुदिंगना थोइबीगी अंगम अंगम्बा अवुनपोट वातना मेनसिनबिरम्मी लेकाइगी मियोइसिंगना थोइबीबु यामना नुंगसिबिरिबसी थोइबीना पिकलिङैदगी ममागी मतेंग पांगदुना लाई मपाना ngauduna phaidana leikhibanina thoibina phi saduna mamagi mahut sinduna imung pu bahuraki adugi mathakta sileibagi pukchel saubuduna thoibibu hena lumna laukhibani sileibaga thoibiga luhongli sahi ama hokri sileibado thoibigi mayumda madik sabaningol mawa ama oina singlemna leiminari adubu lingje leiti mabung amata phattabana mahaki mateng pangbinaba kanasu leitabana अहेन बगी ताना बगी फत्रब चटनाबीना लिंगजेलेगी लुहोंगबदा मसागी उनपोट पुथोकप ngambagi matik leitабana लिंगजेले ngasisu matomta ningba kaina leisabi aribi ama oina ngasisu phi saduna leisabi khumuthokbi mingtol phangduna hingli